Akashvani Imphal Kshetrimayum Chitradhanu na pau pazari ahan badamaru oiba pau. Haukiba ahing nyongyayda akhak araw amadi len yauna chukiba akanba nongle nusina maram oiraga raja asigi mafam kayada chauna amang ata thokle. Traffic niyam thugaiba sindegi Traffic Control Police Wing Manipur na e chalan kakpi thabak lapna chathari JSG oina lupa lak marfu humdoi rongi e chalan kakre. Manipur Police ka khusam naduna Varat Lami amadi Assam Rifles na Rajya asigi tongan ba mafam degi haukiba sagol sen nimitegi ngarang fawada punna nomai mafudra mapan lokhatle. Gray Mantri Amisan Hari Leba asigi tongan ba kes taran to chataraba matungda drug lalon ba myoy kumapan court na cherak pikre amasung kasar police na lupa koti ama lak yang khairong gi mamol ogetaba drug fare. Haukiba ahing nongyayda akha aro amadi len yauna chukiba akanba nongle nusit na maram oiraga raz asigi mafam kayada chauna amang ata thokle aikogi none pamui agui kamai na hai nongle nusit asina maram oiraga none zila da mai phangdre kulgi iramna lasting lenang tasinduna phumjille amadi miyamna lambi chathok sasinda khudong chadaba thokle amaromda longjang khul amadi nungbagi mafam singda nongle nusit asina maram oiraga yumthakta kupatin sing amang ata thokle masita sunatana longjang khulda thaba mahi morong kayasu amang ata thokle masigi matangda ekogi paumi ki paudam ngarang ahing khanghaudana akanba nonglai nusit yauna len takibadegi nonai zilada mahusagi punsira chawno khudong sadaba mayungnari Urembam none 33/11 KV line yakhidaba maramna hojik none zilada mai lakhidre jila asigi longjang thangal khulda leinaba yum khara len na amang atha thohan khre amasung khul adugi squash pambi yauna atai senthoki mahi marongi pambi kayasu amang atha thohan khre loinana nungba block ki khul kiyadasu yumthakta kuppa jinga kaya len na amang atha thohan khre jila asigi mafam kayada intervillage road amasung ising nala kaya amang anta thohanduna sathok sasinda apan bapiri Akashvani Imphal gi pawgidamak longmai nonedegi agui kamai Haukiba ahing nongyay matungda len yauna nong yauna sikiba nongle lungsina Thobal jilagi wangkhem kendri manungchana leiba yari pokhoirom ke kru amasung hydroi pokpida leiba yum kaya amang ata thokre len yauna nongle lungsi na amang ata thokngraba mafam singda wangkhem kendra gi MLA amadi MPCC gi president ke mege center nangasi koina chatuna yengsingkre khongchet aduga mari lenena pawmisingda wangang badam hangna hai haukiba ahingda sikiba len yawba akan banungsit aduna wangkhem kendra gi mafam ahumda yumkai humdokiba amadi yumthakta kuppa jinga sing chauna amang ata thoki thogdo atuda awaba nanglaba imung manungsingda lenga ke maikaidigi kupna thigai piraba matungda mateng pangpinanaba Manipur gi Rajapal gi puning singsilakli Traffic niyam thugaiba singdagi Traffic Control Police Manipur Wing na e chalan kakpagi thabak lepna chathari JSG oina punna case lisimanga chani marfu mari lakhotki makhoidi ki sel oina lupa lak marfuni toy lising marfu dramari subna changagi e chalan kakre Traffic Control Police Wing gi SP premise arambam na phongdorok pagi matung ina JSG gi January thada punna case lisingani changa kontragi lupa lak kontra tret lising marfudra humdoi chatra ki e chalan kakhi aduga February thagi oina punna case lising ani chatra yangkai marigi lupa lak nifumanga chanipan gi e chalan kakhi hauji pawada traffic niyam thugaiduna gari thobu singdagi e chalan kakhiba asi lupa lak marfuni toy lising marfudra mari chonga oiri Ningsing bayabadi mamang chehi oina punna case lising mari chamri nifugi lupa lak nifuma pan lising mudra tere chatruki e chalan kaki hiramasiga mari lenana SP premise arambam na Akashvani Imphal gi bukang buda asumna hai Hadak e chalan gi kakpagi koi amount jam hengalakpagi kano jisu koi traffic ki drive tawriba phajana efficiently yam phajana tawba haitare isamagna su team commander singduna tawriba performance ai daily isamagna dum check tawjai mayam da build tawjari koi gi lagliba yaushangi su niyom chumna gari gi tawba matamda safety gear hapa tawbiba hum namjala 1000 bidaba overspeed tawbidaba gari da sei launa 1000 laga gamen tadana thawba khotpa tawba safety gi phajana follow tawdana thawba tawbiganu na TCPW gi Manipur gi maikaidagi appeal tawjari Hangang Kendra gi Luang Sambam Football Ground Assembly Liba Stadium Hanagi Mukhyamantri Nongthombam Biren Singh ngasi yengsinkre social media da thagalakpa warol amada Sri Biren hai sengap sagap asiliwar ba matungta stadium asina sana rushingda chauna kanaba panghalagani masina Manipur gi ina kulaba sana khona bagi lamda henama pangan kankhalhalagani
Ksh Kendra gi MLA Mayang Nambam Ramesona Kendra asigi Iringbam Gram Panchayat ki manung chana leriba Saura Maning Lekaida NREGA scheme gi makhada nauna sebjin sajin baloraba iram nalasing amasung atopa sengwa sagapte gi thabaksing yengsing khre yengsing khokchat aduda MLA Ramesona hai matam kuina sembidana lerek laba mafam sing atuba matamda sebjin sajin bagi thabak chathari pawgi marathana atemba break ama Kok chikpa mai chingba khongkut pangtharakpa brain stroke ki layong ne stroke matam chana ngan na layang labadi paralysis tagi nga tukpa yai Imphal West Manipur gi Langgol de laidiba NABI phanglaba Sijo Hospital bu World Stroke Organization amasung Angels Initiative na Stroke Ready Hospital oina recognize tawre mechanical thrombectomy yauna tongan ba layang leijeri pawdam jariba CJ Emergency and Trauma Center phone number 7085012345 phone number amuktanga 7085012345 Tabiriba Pawasi Akasvani Imphal Ligini Manipuri Rajapal Ajay Kumar Valana Chana Kanglong gi wangma da paiba khuzukulai sim pikhalang na banumit tareni amagamatam sangdokraba matungda Varat Lami amadi Assam Rifles na hojik raise asigi tungan ba mafam singdegi khuzukulai sim pikhalang na ba thabak lepna chathari Ngaksel Mantralogi Manipur Nagaland amasung Arunachal Pradesh ki PRO na thadorpa cherol amana hai Manipur Police ka kusam naduna Varat Lami amadi Assam Rifles na raise asigi tungan ba mafam degi hauki ba sagos nimitegi ngarang fawa da puna nome mafudra mapan pikhalan kre mang hai Tamenglong Zilla gi fight toll gi mafam singdegi security force na miyanga wakhal taminer ba matungda local med single barrel rifle taratre improvised mortar mapan grenade khar amadi nomoi maru yauna land disin na ba polam sing lakhot pangam le Amorom da Kampo Pizilagi cycle da tongan ba stakeholders singa kusum nodina mafam asitegi 12 bore rifle turret amadi improvised mortar tara mga lakot pangamki lonena Imphal East Zilagi sagwal mangdigi 12 bore ball action rifle mga letter gun amadi improvised mortar tara mathol lakot ki aduga Technopol amadi Kampo Pizila digi su yamlaba khusuk sing lakot pangamki madugi manungda 7.62 mm gi SLR ama 303 rifle ama single bore barrel rifle mari pistol home improvised mortar mapan sniper ama insas rifle ani carbine magazine ama country made pistol ama 51 mm gi mortar ama IED ahum amadi nomoi maru yauna land sin na ba khulaising yauri fagalaba khulaising adu Manipur police ta kusinakre hairi Kangpo Pizilagi the Hand of God Residency School da nupi macha singi oiba toilet complex ama saduna ngasi Assam Rifles na kusinakre IGAR South tiki thadorpa pauna hai lu nan ba amadi hakchang fana lena begi pandam da Assam Rifles na pakhaliba thorang asna school asigi nupi macha sing de hena khudung chahalagani masina laik lasu tamba da apaba maikeda changsin bangam lagani amorom da IGAR South na ngasi chayol amachumna chathaga da International Women's Day ki thoram hogdokre Board of Secondary Education Manipur lawba hojik chathari ba SSLC parikha gi social science thokpa nimita question leak ohen bada January ba miyoy gi singi mathakta chapchaba cherak pigadabani haina desam na hairi mahiro loop asna thokpa cherol amada hai mamang thagi tara mangada parikha hogota pa pungkhai ama watlingai da social science subject ki question leak oirkibani maduda January ba school amagi AOC amadi vice principal bu matam chana phabagi da Manipur police amadi cyber crime unit bu thagat pa phongdorakli RK Sanan bi janune iba yellow mini ekhoi later baksi gi haina mingthon ba isei sereng larik amangasi luwang samam de leba liberal college ki conference on the pongkhrei thorum aduda Manipur language advisory gi convener professor Rajan Toizam amadi atemyu gyana saruk yakhi Noida da leba MIT University da hengde gi hogduna pangthoka da kuntra nipan suba inter university youth festival da saruk yarun ba kidama Manipur University of Culture gi mute singa si Imphal thadokre tha asigi nifan fawo chatha ga da festival asida university asigi oina team manager ani yauna punamyo kunipa na saruk yagani makhoina Indian group song classical dance skit light vocal sport painting amadi collapse na chingba events da saruk yagani Senior citizen singu oibalem na lang bigi kem amang asi yumnam kuno awang lekai da pangtokre kem asi Women Empowerment Association nation bani madudam hiyo chamarom laing ki Manipur da tholi ba wato asda nupi amasung angang sing ngak sen ba habihiram da nomoy oina punna khangmin na bagi thoram ama ngasi Manipur Press Club da pangtokre thoram
Atuda Manipur Commission for Protection of Child Rights ki Chairperson Kshetrimayum Kumar, Manipur State Commission for Women ki Hanegi Chairperson Professor Binota Mainam Amadi, Hanegi District and Session Judge and Nocturna Suri Devi Nachingba Muekya Saruk Yaki. Manipur State Legal Services Authority ki mi ang makhada District Legal Services Authority Thobal Amadi Legal Aid Clinic Sungnu ani na puna sindana no magi oiba legal awareness ki thoram amanga sikak chingjila gi tangzen khunjau community hall da pangthokre thoram atuda angilam da khang herba myosina wangang khi Akasvani Imphal de ki pau tabiri Kendra ki Griha Mantri Amit Shah Haidi leba asigi tongan ba case tarani to chatharba matungda drug lalamba miyo kumapan ko na chairak bikre social media da thangalakpa warol amada Sri Sahan Hai Pradhan Mantri Narendra Modi ki liching makhada leba asida drug lalonba singi mathakta sarkar na chairak sing phanghali masina naha singbu nisagi ipakte ke kanba ngamgani varpu drug sin daba leba ama ohenne bugi damakta ekhoi punna makhata na honana na ba wasak laurasi Kashar Police na lupa koti ama lak yang khairong gi mamal ogeta ba drug fari asangi Mukhyamantri Himanta Biswa Sharma na social media da thagalak pa warol ama da hai tongan ba mapum anintegi thibu humbagi thabuk chathaba da heroin gram chahum tara Kashar Police na fa bangam khibani hari ba drug asi tongan ba gari ani da haptuna purak khibani hairi amurom da SOG WGPD amadi Golchuk Police Station gi kangbu amana heroin gram yang khaihum de konana miyoi sing phagat khre pharaba miyoi ani asi Katabari dekini heroin esi sapon kep manga da haptuna purambani makogi matakta angi oba thabuk lakhot kre hairi Indira Gandhi National Open University Ignogi Kuntranipan Super Convocation New Delhi Maidangari Leriba University asigi headquarters ta tha asigi manga da pangthok lagani convocation asita kendra gi Shiksha Mantri Dharmendra Pradhan saruk yagani convocation asi leba asigi tongan ba Igno Regional Center Kuntramapan da supangthokani thorungi manung Chennai University na mahiroi lak ahum lising tarhumdoi chartered humpuda degree amadi diploma certificate sing yentokani Leba ki konung Delhi da nusin mot pagi chang hanthana ba thorang oina Delhi sarkar na tha asigi kuntra mathoi degi chehi tara manga helaba gari sing petrol pump da thau piraroi hairi Delhi gi environment mentri Manjinder Singh na air pollution gi matang da official singa mi pham pang thokla batung da khongtang asi yauna tongan ba thorang kaya paikhalakpani haujik sana bagi pau Waikhom Chitradhani degi Tara-taret suba Manipur State League ki ngasi lamlong thongkhong artificial turf ground da sanakiba match amada Sangai Heroes na Kaino Library and Sports Association bu panjel ani sino da thoikhre atopa match amada Elite FA na Rahi UC bu panjel manga hum da thoiki CYCL ground Singjamai chinga mathakta chathariba kuntra taruk suba state level mini boys and girls ki nupa amadi nupi anima ki champion KVWA na oire ngasi sanakiba nupa gi final da KVWA na QYO bu panjel kuntra taruk tara taretta aduga nupi gi final da na KVWA na KKLYDO bu panjel tara taret mapal da thoiki District Sports Association Bisnupur gi meeting makhada Isok Football Club na sinba ani suba H Panthoibi Devi and H Tomba Singh Memorial Under 13 Boys Football League ki ngasi sanagadaba amadi lakliba leibak pokpa numit ki match sing nongching gi fibam asina maram oiraga yaithokle haina association asina thokpa chirol amana hairi Chitradhani Aroi badamaru eva pop amukhana Haukiba ahing nungai da akharawi amadi len yauna chukiba akan banong le nusit na maram oiraga raise asigi mafam kaya da chauna amanga ta thokle traffic niam thugai ba singdagi traffic control police wing Manipur na e chalan kakpa ki thabak letna chathari chesi oina lupa lak marfu humdoi rongi e chalan kakre Manipur police ka khusum naduna varat lami amadi Assam Rifles na rajya asigi tongan ba mafam dagi haukiba sagol sen numitagi ngarang fawa da puna nomai mafra mapan lakhotle Gৃহমন্ত্রী Amit Shah Hairi leba asigi tongan ba case tarani thoi chatharba matungda drug lalon ba miyoi kumapan ko na cherak pikre amashung Kashar Police na lupa koti amal lak yang khairong gi mamal oigeda ba drug fare pawli seri